Lansi Karamba Matamda Loigani Haiba Ngamde Pawasi Paunil Khol Pausegi editorial kalamdagi laukhatsavane Manipurda hojik thokli bakanglup anigi lanasi kaidongmai Loigani Haiba kanana su haiba ngamde Lansina maram oiraga kuki militant terrorist singna yum kai maina thadok pikhibadagi lanjen aduna miyoi kaya relief camp da sangjafam lawduna wana leire miyoi kaya su sikhre asiba migi hakchang polang phangdavadagi chanavigi matungina pangong na mahut sinduna mathau mangam phauba pangthokna re asuk tamthigraba lanasi mitai maitai di mangjongna khangaude amade asumna thorakani haibasu kanasu khanarude adubu mabuk phatraba mihing chaba saram chachatpa mapalamdagi sanglakhiba kuki narco terrorist singna matam sangnadagi plan tawraga makoigi waiba separate administration taladuna mitai maitai khulsingda landarakpa horakhe kuki narco terrorist asina mitai maitai gi khulsingda bom yauna nongmai kapsinduna mitai maitai bu tanthongna bohonarakpada mitai maitai di itingtingna karisu khandana leirubana makoiga mayong nanabagi pangal leitavana lanjena rakhe lanjena raklaba matungda mitai maitai na leiramba maphamsing kuki singna dominate tawkhe haujik mitai maitai amata churasanpur more kangpokpi amati sengmai lana satpa yadre kuki ga mitai maitai ga unaba yadre kuki na khundaba maphamda mitai maitai na soibadagi changlurabade siba natana atai leite tampaki mafam khara natana chingkhong singyada taba miyoi kaya lansigi saitheng khangduna leire asuk kuiraba lansi da laingak ama leina kuki narco terrorism gi mathakta karisu tawba ngamde kuki MLA tarana phongna narco terrorism chawgatuna leire laingak na masida khangjin usinadana leire aduna lansi kaidongmai Loigani haiba ngamdre lansi da center laingak na tongchendravade athubada lansi loigadra khalle